Soviet Union natraga USSR Karamna Kaikhi. Welcome to Real Voice. 25 December 1991 Moscow gi Kremlin da aroi boina Soviet ki flag pairami. Once mighty Soviet Union pak chawkraba lamdam malem ki map tagi monkey matamam da Soviet Union pumna maktagi hena chawpa country oirami 22 million square kilometer khare heli masi kai kraba tungda malem da ano bolai bak tara manga form oiki kari maram dagi super power Soviet Union 72 years palam laga mikup te kai ki bano maram khara thamjari. Soviet Union officially United of Soviet Socialist Republic USSR se 1917 ki October thada oikiba kranti amagi matungda form oikibani revolution amagi matungda masigi akanba revolution asigi matungda Bolshevik na Russian Provisional Government butuhan ki masigi mangda February da revolution gi mateng na autocratic ruler Tsar Nicholas II bu change to thoklaga masigi provisional government bu semki bani real dadi officially anobu government gi formation Russian Civil War gi matung da wiki masi 1922 for bachaki 1922 da USSR semba matamda republic mari punsi laga semki madudi mathang sitna Russian Ukrainian Belarusian amasung Trans-Caucasian Republic tungda mase 15 Republic ki Union apun bohen ki Lenin ki leadership makada same ki ba USSR se Stalin na amuk totalitarian state ta onthoki Second World War ki matamda masi super power ki amasung USA ga maga psychological warfare to bohoki amasung Cold War su chathaki around 50 years super power oina leiraki USSR se aduga masigi matungda decline oibagi khudam pandam lakpa hoki masigi maramdi USSR gi internal structure galoidana external factor kharasu responsible oi USSR gi internal weakness karino USSR totalitarian state ni maramasina mi gi khutta civil gi liberty amatta leiramde aduna USSR se completely bureaucratic amadi authoritarian system gi state amasuni masiga loina one party system ni masida communist party khaktani mi gi oina accountable nate masiga loina entire USSR se Russia gi control da chatpa haibadi atai republic su yauki badi sembada di adu butungda makhoi gi mawa chatte for example official language Russian ni aduga atai language accept tawti loina Russian custom chana bising bu mi atai busu pamhanna ba hotaba masipur mag asina mi singna rule type ase ruling type ase pam da bahoraki masiga loina Cold War gi matamda Russia gi paisa ngamba space ta pochei thagat pada sijin thoki masina infrastructure atai public ki maroi ba thabakta yausilakta bana problem su eraki naibak ki sentum wasilagi mi sing awa boinaraki external factor dairaga USSR ga thangna ba country sing German France asine chingba democratic chatli public the right lei makoi dadi public na government sembani na makoi sida chawkhat pe henki masibu pamna basu Russian gi min horaki USSR kai bagi matam da Gorbachev ko ba ni tho mana power da lakpa matam dani Gorbachev type amagi mini mana policy khara awon bupuraki public the freedom bi bhoraki politics ki maram da jail de thamba mi sibu thadoki protest tawbagi aya bithoki Stalin na puramba law amati regulation reform tawki ahan boina communist natana atopa party su vote lepa vote pi bayan ki Gorbachev na ningthoidringai mangda entire USSR gi office oigera business oigera factory oigera company oigera loina government gi under dani masi Gorbachev na privatize on thokpa hokibani masa gi business tohonba aduga masa gi under do henba tax system lakle amrom da Gorbachev na kanki asuk job samrajya se senaduna leibana main Russia gi kashto ngamdre masidagi Afghanistan ko mofam dagi mawda leiki ba sepai sing bu kausin bawi amram da maikai dagi Russia dagi independent pamlakle haituna revolution haunraki matam da USSR da sen suwale madu control to suwarame pak chawman kiduna masidagi matang tongan tawba hokibani Gorbachev ki izzat manki ma ba house arrest tawki mana sontahan ki bani haiki USSR se mana thugai bagi maroi ba maram ni haiki adu bo aseng badi Gorbachev pu ajoba leader amani chawkhat pa amadi independent ta hingan ba pamba misak ni haiduna mauda Nobel Prize pi ki
angakpadi Gorbachev hojiksu hingli chahi changbu sudore 1991 phawda Ukraine su USSR da lerami makoi su republic amagi saktam da pulambani yara sida tongan taki USSR kaibada western country America gi khutsu yawi mamdi 1981 da Ronald Reagan na White House da laglaga Russian ruling system asibu manghan bu pamlamni Ronald Reagan na America gi sipai hinga thali kharcha hena tawi khujukulai yamhalli America na Soviet Union gi economy world economy de tohan tahan ki makoi gi thau gi mamal haithan ki masidi gi Russia gi senthom amuk hena sokta ki aduga USSR se finally pokhai bagi maram masu oi ki